ꯁꯛꯂꯣꯟꯒꯤ ꯅꯨꯡꯗ ꯊꯝꯕ ꯑꯊꯤꯕ ꯀꯌꯥꯝꯕꯨ ꯀꯨꯏꯔꯨꯅꯤ ꯅꯛꯅꯔꯨꯔꯗꯤ ꯅꯣꯡꯃ ꯈꯪꯒꯅꯤ ꯑꯊꯨꯝꯕ ꯋꯥꯍꯩ ꯐꯖꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯅꯨꯡꯒꯤ ꯁꯥꯒꯤ ꯁꯛꯂꯣꯟ ꯑꯃ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯂ ꯈꯪꯂꯣꯏ ꯎꯔꯣꯏ ꯃꯅꯤꯡꯕ꯭ꯔꯥ ꯑꯄꯪꯕ ꯑꯁꯤꯡꯕ ꯀꯅꯥꯒꯤ ꯃꯤꯠꯃꯥꯡꯗꯗꯤ ꯇꯥꯠ ꯍꯩꯕ ꯌꯣꯡꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝꯕꯅꯤ ꯉꯛꯏ ꯑꯊꯤꯕ ꯅꯪꯁꯤ ꯐꯖꯕ ꯃꯥꯏꯈꯨꯝꯒꯤꯗꯃꯛ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯇꯝꯅꯅꯤ ꯃꯦꯝꯆꯥꯅ ꯄ꯭ꯔꯄꯞ ꯂꯥꯛꯄꯗꯣ ꯃꯥꯡ ꯑꯣꯏꯔꯞ ꯈꯝꯖꯤꯜꯂꯛꯏ ꯃꯁꯥ ꯅꯥꯟꯈ꯭ꯔꯕ ꯒꯥꯔꯤ ꯑꯃ ꯑꯣꯏꯕꯖꯥꯠꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯧꯗꯣꯔꯛꯄ ꯊꯩꯗꯨꯅ ꯆꯠꯀꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯍꯟꯗꯦ ꯋꯤꯟꯗꯣ ꯒ꯭ꯂꯥꯁꯇꯣ ꯈꯖꯤꯛ ꯂꯩꯊꯗꯨꯅ ꯀꯧꯔꯛꯏ ꯃꯍꯥꯛꯇꯨꯅ ꯃꯦꯝꯆꯥ ꯅꯠꯇ꯭ꯔꯅꯦ ꯆꯞ ꯂꯦꯞꯄꯤ ꯃꯦꯝꯆꯥ ꯃꯥꯕꯨ ꯈꯪꯅ ꯀꯧꯔꯛꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯉꯛꯄꯅꯤ ꯅꯥꯟꯈ꯭ꯔꯕ ꯀꯥꯔ ꯃꯔꯨꯝꯗꯒꯤ ꯀꯧꯔꯛꯂꯤꯕ ꯃꯥꯕꯨ ꯇꯁꯦꯡꯅ ꯂꯥꯏꯔꯕꯤ ꯃꯦꯝꯆꯥꯕꯨ ꯀꯧꯅꯤꯡꯅ ꯀꯧꯔꯛꯂꯤꯕ꯭ꯔꯥ ꯚꯥꯞ ꯂꯥꯛꯂꯗꯨꯅ ꯃꯦꯝꯆꯥꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯈꯨꯝꯃꯤ ꯍꯩꯃꯥ ꯇꯥꯃꯣ ꯎꯗ ꯀꯨꯏꯔꯦꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯍꯥꯛꯇꯨꯁꯨ ꯍꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯨꯏꯔꯦꯗ ꯎꯗꯕ ꯂꯥꯏꯃ ꯅꯣꯔꯣꯛꯇꯥꯅꯤ ꯃꯦꯝꯆꯥ ꯅꯪꯗꯤ ꯐꯖꯕ ꯍꯜꯂꯝꯗ꯭ꯔꯤꯅ ꯃꯦꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯏꯊꯣꯡꯗ ꯊꯃꯣꯏꯗꯗꯤ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯛ ꯋꯥꯔꯕ ꯄꯨꯟꯁꯤ ꯃꯌꯦꯡ ꯇꯥꯔꯕ ꯁꯛꯐꯝ ꯃꯟꯖꯨꯅꯕ ꯐꯤꯖꯦꯠꯇ ꯏꯈꯨꯏ ꯈꯨꯏꯔꯕ ꯃꯥꯏꯊꯣꯡꯕꯨ ꯐꯖꯩ ꯍꯥꯏꯔꯔꯤ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯈꯟꯅ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯤ ꯃꯤꯅꯣꯛꯇꯨꯗ ꯑꯃꯨꯛꯁꯨ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯇꯣ ꯑꯗꯨꯒꯤ ꯃꯤꯅꯣꯛꯇꯨꯅꯤꯀꯣ ꯐꯖꯔꯤꯁꯦ ꯃꯦꯝꯆꯥ ꯇꯁꯦꯡꯅ ꯐꯖꯩꯕꯣ ꯃꯦꯝꯆꯥ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯁꯦ ꯐꯥꯒꯤ ꯌꯥꯝ ꯍꯩꯔꯝꯃꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯏꯕꯦꯝꯃ ꯃꯤꯠꯂꯨꯗꯤ ꯀꯝꯗꯧꯔꯤ ꯀꯅꯤ ꯍꯣꯠꯅꯔꯤꯒꯦꯕ ꯃꯥꯕꯨ ꯉꯥꯏꯍꯥꯛꯀꯤ ꯐꯥꯒꯤꯗ ꯅꯣꯛꯂꯝꯕ ꯁꯛꯐꯝꯗꯣ ꯍꯟꯖꯤꯜꯂꯤ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯁꯤꯕ ꯑꯉꯥꯎꯕꯤ ꯑꯣꯜꯂꯕ ꯃꯦꯝꯆꯥꯅꯤ ꯃꯆꯥ ꯍꯛꯇꯛꯀꯤ ꯈꯨꯝꯗ ꯌꯥꯗ꯭ꯔꯕ ꯄꯥꯎꯈꯨꯝꯒꯤ ꯋꯥꯍꯪꯅ ꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯕꯗ ꯊꯃꯣꯏ ꯅꯤꯛꯅ ꯄꯥꯎꯗꯝꯖꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯩ ꯑꯃꯠꯇ ꯌꯥꯏꯄꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯏꯆꯥ ꯃꯤꯠꯂꯨꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇꯅꯦ ꯂꯥꯛꯂꯤꯕꯁꯤ ꯇꯥꯃꯣ ꯈꯖꯤꯛ ꯃꯥꯏꯊꯣꯡ ꯁꯨꯛꯆꯤꯜꯂꯤ ꯁꯛꯐꯝ ꯑꯃ ꯂꯣꯟꯅ ꯑꯣꯟꯈꯤ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤꯒꯤ ꯅꯨꯡꯗ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯋꯥꯍꯪ ꯑꯣꯏꯅ ꯏꯍꯦ ꯀꯔꯤ ꯑꯣꯏꯅꯅꯣꯅꯦ ꯏꯆꯥꯅ ꯉꯝꯗ꯭ꯔꯤꯕꯣ ꯀꯔꯤ ꯍꯥꯏꯅ ꯀꯔꯝꯅ ꯅꯥꯔꯤꯕ ꯍꯥꯏꯕ ꯍꯦꯛ ꯍꯩꯇ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯦꯝꯆꯥ ꯃꯇꯧꯗꯨꯗ ꯃꯍꯥꯛꯅ ꯋꯥꯗꯨ ꯇꯦꯟꯁꯤꯜꯂꯤ ꯐꯔꯦ ꯃꯦꯝꯆꯥ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯍꯌꯦꯡꯁꯦ ꯃꯃꯥꯈꯩꯒ ꯍꯦꯛ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯍꯥꯏꯅ ꯄꯣꯀꯦꯠꯇꯒꯤ ꯆꯝꯉꯥ ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯅꯕ ꯍꯣꯠꯅꯩ ꯁꯦ ꯃꯦꯝꯆꯥ ꯁꯤꯅꯅꯦ ꯏꯆꯥꯒꯤ ꯆꯥꯅꯤꯡꯕ ꯀꯩꯅꯣꯝ ꯂꯩꯕꯤꯌꯨ ꯁꯦꯅꯦ ꯂꯧꯁꯤꯜꯂꯨꯅꯦ ꯅꯪꯕꯣ ꯍꯥꯏꯅ ꯃꯦꯝꯆꯥ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯗꯨꯅ ꯁꯦꯜꯗꯣ ꯄꯥꯏꯍꯜꯂꯤ ꯀꯌꯥꯗ ꯀꯣꯏꯗ꯭ꯔꯤꯕ ꯀꯌꯥ ꯅꯛꯅꯕ ꯃꯔꯤꯕꯨ ꯑꯣꯏꯔꯤꯕ ꯃꯦꯝꯆꯥ ꯃꯥꯒꯤ ꯈꯨꯗꯥꯡꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯄꯥꯏꯕꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯦꯝꯆꯥ ꯏꯀꯣꯏ ꯀꯣꯏꯅ ꯍꯩꯅꯗꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯖꯩ ꯌꯥꯔꯅꯤ ꯇꯥꯃꯣ ꯌꯥꯔꯅꯤ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯁꯦꯅꯦ ꯂꯧꯁꯤꯜꯂꯨ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯏꯆꯥꯒꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ ꯁꯦꯜꯗꯣ ꯅꯝꯗꯅ ꯄꯤꯁꯜꯂꯝꯂꯦ ꯃꯦꯝꯆꯥꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯁꯦꯜ ꯑꯃꯗꯤ ꯆꯠꯈ꯭ꯔꯤꯕ ꯃꯍꯥꯛꯇꯨꯕꯨ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯃꯇꯧ ꯎꯔꯤꯕ ꯃꯈꯣꯏ ꯁꯔꯒꯤ ꯃꯤꯠꯌꯦꯡꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯅꯣꯡꯂꯩꯅꯁꯨ ꯃꯨꯊꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯩꯒꯨꯝꯅꯤ ꯈꯨꯇꯨꯝ ꯀ꯭ꯔꯛꯇ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯄꯨꯗꯨꯅ ꯃꯥꯏ ꯂꯩꯔꯒ ꯂꯥꯛꯂꯤ ꯋꯥ ꯉꯥꯡꯗꯦ ꯑꯌꯥꯕ ꯑꯃ ꯂꯧꯕꯒꯤ ꯃꯆꯠꯁꯨ ꯇꯧꯗ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯡꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯂꯨꯈꯝꯒꯤ ꯁꯝꯗꯣ ꯇꯥꯞꯄꯥꯏ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯋꯥꯜ ꯇꯝꯅ ꯅꯝꯁꯤꯜꯂꯤ ꯃꯥꯅꯤ ꯑꯗꯨꯉꯩꯒꯤ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯃꯆꯤꯡꯗꯨꯅꯤ ꯃꯆꯤꯡꯁꯤꯅ ꯁꯥꯐꯨꯡꯂꯛꯄꯗ ꯑꯩꯒꯤ ꯃꯤꯒꯤ ꯃꯔꯤ ꯍꯥꯏꯕ ꯃꯥ ꯃꯁꯛ ꯈꯪꯗꯦ ꯁꯨꯞꯅꯒꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯈꯛꯅꯤ ꯇꯧꯔꯤꯕ ꯌꯥꯊꯛ ꯌꯥꯈꯥꯆꯤꯛ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯄ ꯃꯌꯥ ꯅꯛꯅ ꯍꯪꯅꯤꯡꯉꯤ ꯋꯥꯍꯪ ꯑꯃ ꯅꯪ ꯀꯅꯥ ꯅꯪ ꯃꯥꯒꯤ ꯀꯅꯥ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ ꯇꯧꯔꯛꯂꯤꯕ ꯃꯈꯣꯏ ꯁꯔꯒꯤ ꯃꯇꯧꯗꯨꯗ ꯅꯔꯁ ꯅꯨꯄꯤꯗꯣ ꯀꯤꯕꯅ ꯆꯞ ꯌꯨꯡꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯖꯕ ꯉꯝꯗ ꯑꯗꯨ ꯃꯉꯥꯏ ꯃꯤꯠꯂꯨꯁꯨ ꯚꯥꯞ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯔꯗꯤ ꯍꯟꯕ ꯂꯩꯇꯦ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯥꯕꯨ
ꯃꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯍꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ? ꯇꯧꯔꯛꯂꯤꯕ ꯃꯇꯧꯅ ꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ, ꯀꯤꯕꯅ ꯊꯛ ꯊꯛꯅꯤꯛ ꯐꯝꯊꯈꯤ ꯂꯩꯃꯥꯏꯗ꯫ ꯎꯔꯛꯏ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯃ ꯃꯤꯠꯃꯥꯡꯗ ꯃꯊꯪ ꯃꯊꯪ꯫ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯍꯧꯖꯤꯛ ꯃꯤ ꯇꯥꯟꯅꯕ ꯂꯥꯎꯔꯗꯤ ꯅꯪꯒꯤ ꯍꯤꯡꯐꯝ ꯂꯩꯔꯣꯏ꯫ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯔꯦꯝꯅꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ, ꯂꯥꯎ, ꯀꯟꯅ ꯂꯥꯎ, ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕ, ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯄ, ꯌꯦꯡꯁꯤ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ, ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯜꯅꯤ, ꯁꯤ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣ, ꯑꯩ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯐꯝꯖꯤꯠ ꯁꯦꯠꯇꯨꯅ ꯇꯨꯡꯍꯜꯂꯤꯕ ꯃꯤꯠꯂꯨ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯇꯥꯐꯥ ꯁꯣꯔ ꯁꯣꯔ ꯆꯤꯡꯁꯤꯜꯂꯤ ꯃꯥꯇꯝꯅ, ꯃꯨꯛꯅꯔꯨꯕ ꯉꯝꯗꯦ ꯄꯥꯡꯒꯜ ꯁꯣꯟꯕꯅ꯫ ꯀꯔꯦꯝꯅꯕ ꯃꯤꯠꯂꯣꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯤꯠꯂꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯂꯝ ꯍꯦꯠꯂꯕ ꯈꯨꯆꯣꯏꯗꯨꯅ ꯅꯥꯟ ꯀꯔꯥꯝ ꯆꯥꯎꯔꯕ ꯁꯥꯖꯠꯀ ꯂꯣꯏꯅꯅ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯤ, ꯀꯌꯥꯗꯤ ꯍꯪꯒꯣꯏꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯜꯅꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕ? ꯍꯥ, ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯕꯨ ꯄꯣꯛꯄ꯭ꯔꯅꯦ? ꯀꯩꯒꯨꯝꯕ ꯅꯪꯁꯦ ꯏꯆꯜ ꯑꯣꯏꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯣ ꯄꯪꯕꯤ? ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯜꯁꯨ ꯅꯠꯇꯅ꯫ ꯍꯥꯏꯅ ꯂꯝ ꯍꯦꯜꯂꯕ ꯋꯥꯈꯜꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯏꯍꯨꯜꯗꯨꯅ ꯈꯨꯠ ꯂꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯃꯍꯥꯛꯇꯨꯒꯤ ꯁꯛꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯤꯟꯐꯠ ꯁꯤꯠꯆꯜꯂꯤ꯫ ꯃꯤꯀꯨꯞꯁꯤꯗꯁꯨ ꯃꯈꯣꯏ ꯁꯔꯒꯤ ꯃꯥꯏ ꯇꯝꯅ ꯃꯤꯠꯂꯨꯅ ꯇꯤꯟ ꯁꯤꯠꯆꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯁꯨ ꯊꯣꯡꯖꯤꯜ ꯌꯧꯔꯛꯇꯨꯅ ꯎꯔꯦ꯫ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯤꯡꯂꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯀꯅꯥꯅ ꯂꯥꯟꯕ ꯀꯅꯥꯅ ꯆꯨꯝꯕ ꯃꯥ ꯈꯪꯗꯦ, ꯁꯨꯞꯅꯒꯤ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯈꯛꯅꯤ ꯃꯥꯅ ꯎꯔꯤꯕ꯫ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏ ꯁꯔ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ꯭ꯔꯥ? ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯤꯠꯂꯨ ꯃꯥꯕꯨ ꯀꯔꯝꯅ ꯂꯩꯍꯧꯕ, ꯀꯔꯤ ꯑꯣꯏꯍꯧꯕ ꯃꯥ ꯌꯦꯡꯂꯛꯇ꯭ꯔꯤ꯫ ꯌꯦꯡꯂꯨꯕꯒꯤ ꯄꯥꯡꯒꯜ ꯈꯨꯗꯛꯇꯨꯗ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯆꯠ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯃꯤꯔꯣꯜ ꯊꯨꯡꯕ ꯃꯤꯅꯤ ꯀꯅꯥꯅ ꯍꯥꯏꯒꯅꯤ? ꯅꯤꯡꯉꯛ ꯇꯧꯕ ꯃꯈꯣꯏ ꯁꯔꯅꯤ꯫ ꯁꯤꯃꯛꯅ ꯄꯨꯝꯅꯃꯛꯇ ꯇꯧꯕꯁꯨ ꯅꯠꯇꯦ, ꯃꯥ ꯈꯛꯀꯤ ꯃꯐꯝꯗ ꯅꯤꯡꯇꯝꯂꯤ꯫ ꯃꯁꯤꯅ ꯀꯔꯤꯒꯤ? ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯨ ꯃꯥ, ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯁꯨ ꯃꯥꯅꯤ꯫ ꯃꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯃꯥ ꯑꯃ ꯂꯩꯔꯣꯏ꯫ ꯃꯥꯕꯨ ꯅꯛꯅꯔꯨꯕ ꯃꯤꯇꯅ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯒꯅꯤ꯫ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡꯗ ꯈꯥꯝꯃꯝꯃꯤ꯫ ꯒꯔꯦꯖ ꯌꯧꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯎꯗꯦ ꯁꯨꯛꯂꯕ ꯄꯤꯁꯨꯝꯗꯨꯅ ꯈꯟꯈꯤꯕ ꯑꯣꯏꯕ ꯇꯥꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯄꯥ ꯅꯥꯎꯕ ꯑꯃꯗꯤ ꯃꯤꯂꯟ ꯃꯥꯒꯤ ꯊꯣꯛꯄ ꯀꯧꯉꯥꯡ ꯇꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤ, ꯑꯉꯥꯎ ꯃꯤꯍꯨꯜꯗꯨꯒ ꯂꯣꯏꯅꯅ꯫ ꯃꯇꯧꯗꯨꯗ ꯅꯥꯎꯕꯅ ꯍꯥꯏꯍꯧꯏ, ꯕꯕꯥ, ꯅꯆꯥꯁꯦ ꯅꯃꯧ ꯑꯈꯨꯏꯕꯤꯗꯨꯒꯅꯦ ꯁꯥꯎꯅꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯁꯛꯁꯦ ꯏꯌꯥ ꯌꯥꯗꯦ, ꯁꯨꯛꯆꯜꯂꯤꯗ꯫ ꯃꯤꯂꯟꯁꯨ ꯌꯥꯎꯁꯜꯂꯛꯏ ꯉꯁꯤꯗꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒ ꯑꯝꯇ ꯎꯗꯕꯩ ꯃꯑꯣꯡꯅꯤꯅꯦ, ꯅꯪ ꯎꯗ꯭ꯔꯁꯨ ꯐꯖꯕ ꯑꯩ ꯑꯃ ꯂꯦꯞꯄꯤꯁꯤꯗꯤ ꯎꯐꯝ ꯊꯣꯛꯇ꯭ꯔꯣ? ꯅꯥꯎꯕ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯈꯠꯇꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯍꯥ, ꯎꯔꯗꯤ ꯀꯧꯔꯝꯃꯣꯏꯗ꯭ꯔꯣ ꯀꯣꯔꯐꯨ ꯃꯥꯟꯕꯧ? ꯃꯤꯂꯟ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯥꯎꯍꯜꯂꯛꯏ, ꯏꯁ ꯐꯖꯔꯦꯍꯦ ꯅꯪꯗꯤ, ꯀ꯭ꯔꯤꯝꯒꯤ ꯏꯐꯦꯛꯅ ꯁꯣꯛꯍꯧꯔꯕ ꯃꯥꯏ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯆꯠꯔꯣꯍꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯃꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯩꯍꯜꯂꯛꯏ, ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯅꯈꯣꯏ ꯑꯅꯤꯕꯣ, ꯃꯤ ꯑꯃꯇꯅ ꯐꯖꯩ ꯍꯥꯏꯔꯣꯏꯗꯕ ꯅꯃꯥꯏ ꯑꯅꯤ, ꯇꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯔꯩꯗꯣ, ꯆꯠꯂꯨ ꯑꯗꯨꯏ ꯁꯔꯨꯛ ꯅꯈꯣꯏ ꯁꯔꯒꯤꯅꯦ ꯆꯥꯒ ꯊꯧꯔꯥꯡ ꯇꯧꯔꯨꯆꯣ ꯅꯥꯎꯕ꯫ ꯅꯥꯎꯕ ꯐꯦꯠ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯉꯝꯗ꯭ꯔꯦ, ꯀꯩꯗꯧ ꯇꯧꯖꯗꯣꯏꯕ, ꯃꯥꯕꯨ ꯁ꯭ꯄꯨꯟ ꯐꯤꯗꯤꯡꯒꯤ ꯃꯇꯝꯂꯣ? ꯑꯍꯤꯡ ꯍꯟꯖꯜꯂꯛꯇꯕꯗꯤ ꯍꯥꯏꯔꯒ ꯆꯥ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯀꯩꯗꯧ ꯍꯥꯏꯕ ꯍꯩꯔꯣꯏꯗꯣꯏꯅꯣ, ꯃꯥ ꯍꯩꯖꯔꯛꯀꯅꯤ꯫ ꯃꯤꯂꯟꯅ ꯑꯣꯏꯅ ꯑꯣꯛꯂꯗꯨꯅ ꯉꯥꯡꯂꯛꯏ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯆꯥꯗꯅ ꯑꯣꯖꯥ ꯁꯥꯕꯗꯨꯗꯅꯤ ꯅꯣꯡꯃꯩ ꯃꯔꯨ ꯆꯥꯗꯣꯏꯁꯦ꯫ ꯍꯣꯏ ꯆꯥꯔꯒꯦ, ꯀꯗꯥꯏꯅꯣ ꯅꯣꯡꯃꯩ ꯃꯔꯨꯗꯣ, ꯀ꯭ꯔꯧ ꯀ꯭ꯔꯧ ꯁꯥꯏꯔꯒꯦ, ꯍꯦꯛ ꯄꯛꯇꯕ꯫ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯗꯕ ꯅꯥꯎꯕꯒꯤ ꯃꯆꯤꯟꯁꯤꯗꯒꯤ ꯂꯩꯊꯣꯛꯒꯦ ꯈꯟ ꯃꯤꯂꯟꯅ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯥꯟꯅꯗꯦꯕ ꯕꯕꯥ, ꯑꯩ ꯁꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ, ꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯀꯣꯛꯁꯦ ꯆꯤꯛꯂꯛꯑꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯐꯠ ꯀꯥꯈꯤ꯫ ꯅꯥꯎꯕꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ, ꯍꯥꯍꯥꯌꯣ, ꯆꯥꯛꯑꯣꯏꯗꯕ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤꯅꯦ ꯅꯪꯅ ꯆꯪꯂꯤꯗꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ ꯂꯥꯎ꯫ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯅꯊꯧ ꯇꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯃꯣꯗꯨꯅ ꯉꯥꯡꯂꯛꯂꯕꯗꯨꯗꯗꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯅꯥꯎꯕꯗꯣ꯫
ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯗꯤ ꯁꯣꯝꯗ ꯐꯤꯔꯣꯜ ꯍꯣꯡꯗꯅ ꯋꯥꯁꯔꯨꯝ ꯁꯥꯋꯔ ꯇꯦꯞꯇꯣ ꯑꯣꯟ ꯇꯧꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯜꯂꯤ꯫ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝꯕꯨ ꯏꯪꯊꯍꯟꯕ? ꯌꯦꯡꯖꯩ ꯇꯥꯔꯤꯕ ꯃꯤꯡꯁꯦꯜꯗ ꯃꯁꯥꯃꯛꯀꯤ ꯃꯃꯤꯗꯣ ꯎꯕꯗ ꯃꯊꯟꯇ ꯍꯪꯒꯣꯏꯕ꯭ꯔꯥ? ꯇꯞꯅ ꯃꯤꯠ ꯎꯏꯁꯤꯟꯈꯤ ꯁꯛꯐꯝꯗꯨꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯇꯥꯒꯨꯝ꯫ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯀꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤ ꯇꯨꯁꯣꯜꯂꯕꯤ ꯃꯍꯥꯛꯄꯨ꯫ ꯀꯤꯕꯅ ꯃꯤꯠꯆꯥꯅꯕ ꯉꯝꯗ ꯑꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯐꯝꯊꯈꯤꯕꯅꯤ ꯃꯍꯥꯛ꯫ ꯀꯩꯗꯧꯔꯝꯒꯗꯒꯦ? ꯋꯥꯈꯜꯁꯦ ꯈꯜꯂꯛꯄꯗ ꯃꯤꯠ ꯁꯠ ꯄꯥꯡꯗꯨꯅ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯆꯣꯠꯂꯕ ꯐꯣꯟꯗꯣ ꯄꯨꯊꯣꯛꯑꯒ ꯗꯣꯛꯇꯔ ꯂꯟ ꯊꯥꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯀꯨꯏꯅ ꯔꯤꯡ ꯈꯤꯡꯍꯟꯗꯦ ꯁꯠ ꯄꯥꯏꯔꯛꯏ ꯂꯟꯁꯨ꯫ ꯍꯜꯂꯣ ꯁꯔ, ꯑꯉꯥꯡꯗꯣ ꯀꯝꯗꯧꯔꯦ? ꯄꯦꯅꯤꯛ ꯑꯦꯇꯦꯛ ꯑꯣꯏꯕꯅꯤꯅ ꯃꯁꯥ ꯌꯥꯝ ꯁꯣꯟꯊꯈ꯭ꯔꯦ ꯁꯔ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯇꯧꯗ꯭ꯔꯤꯗ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯃꯃꯥꯗꯣ ꯂꯩꯍꯜꯂꯣ꯫ ꯍꯣꯏ ꯁꯔ꯫ ꯀꯣꯜꯗꯣ ꯁꯠ ꯀꯛꯇꯨꯅ ꯐꯣꯟꯗꯣ ꯅꯥꯀꯟꯗ ꯊꯝꯈꯤ ꯑꯗꯨꯒ ꯃꯃꯥꯏ ꯄꯨꯂꯞ ꯑꯃꯨꯛꯇꯪ ꯅꯥꯟꯊꯗꯨꯅ ꯕꯦꯁꯤꯟꯗꯒꯤ ꯏꯁꯤꯡꯅ ꯖꯣꯝ ꯂꯥꯎꯅ ꯆꯩꯁꯤꯜꯂꯤ꯫ ꯂꯨꯝꯊꯔꯕ ꯀꯣꯛ ꯃꯅꯨꯡꯒꯤ ꯋꯥꯈꯜꯅ ꯁꯣꯟꯊꯔꯕ ꯊꯃꯣꯏꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯆꯩꯖꯗꯨꯅ ꯋꯥꯔꯛꯆꯩ꯫ ꯑꯩ ꯁꯣꯏꯔꯦ, ꯑꯩ ꯂꯥꯜꯂꯦ, ꯀꯔꯤꯒꯤ ꯑꯁꯨꯝ ꯇꯧꯕꯅꯣ ꯇꯠꯇꯅ ꯉꯥꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝ ꯀꯟꯕ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯃꯤ ꯑꯣꯏꯅꯤꯡꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯝꯗꯦ? ꯋꯥꯈꯜꯁꯦ ꯈꯟꯅ ꯈꯟꯅ ꯆꯤꯝꯕꯥꯜ ꯌꯧꯔꯛꯇꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯜꯂꯦ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯌꯥꯝ ꯂꯥꯜꯂꯦ꯫ ꯅꯐꯝꯗ ꯑꯔꯥꯟꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ, ꯑꯣꯏꯗꯨꯅꯁꯨ ꯂꯥꯛꯂꯦ, ꯑꯣꯏꯁꯨ ꯑꯣꯏꯈꯤꯅꯤ, ꯑꯣꯏꯁꯨ ꯑꯣꯏꯍꯧꯔꯅꯤ꯫ ꯏꯊꯟꯇ ꯍꯪꯂꯦ, ꯅꯪ ꯀꯅꯥ? ꯀꯔꯤꯒꯤ ꯏꯐꯝꯗ ꯄꯥꯈꯨꯝ ꯆꯟꯗꯨꯅ ꯁꯥꯟꯅꯔꯤꯕ? ꯅꯪꯒ ꯃꯈꯣꯏꯒ ꯀꯔꯤ ꯃꯔꯤ? ꯃꯔꯤ ꯑꯗꯨꯅ ꯅꯐꯝꯗ ꯑꯔꯥꯟꯕ ꯑꯣꯏꯍꯟꯈꯤꯕꯅꯦꯗꯤ꯫ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯃꯄꯥꯟꯗꯒꯤ꯫ ꯃꯈꯣꯜꯁꯤꯅ ꯃꯈꯣꯏ ꯁꯔ ꯋꯥꯈꯜ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯥꯅꯤ, ꯃꯤꯂꯟꯅꯤ꯫ ꯈꯣꯟ ꯆꯥꯎꯔꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯕꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ ꯁꯔ, ꯑꯣ ꯁꯔ, ꯃꯅꯤꯡ ꯊꯣꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯕ꯭ꯔꯣ? ꯉꯥꯏꯔꯤꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦꯗ ꯑꯩꯕꯣ꯫ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏ ꯁꯔꯅ꯫ ꯆꯍꯤ ꯈꯣꯏꯅꯕꯒꯤ ꯊꯤꯀꯥ ꯂꯧꯔꯤꯕꯣ ꯅꯪꯕꯣ? ꯋꯥꯈꯜ ꯉꯥꯛ ꯈꯟꯕꯁꯦ ꯅꯤꯡꯇꯝꯗꯦꯕ꯫ ꯍꯥꯏꯔꯒ ꯃꯤꯂꯟꯗꯣ ꯐꯠ ꯏꯟꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯆꯤꯡꯂꯩ꯫ ꯉꯛꯄꯒ ꯀꯩꯒ ꯃꯤꯂꯟꯁꯨ ꯇꯨꯡꯏꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯛꯁꯟꯗꯒꯤ ꯔꯣꯃꯥꯟꯁ ꯑꯣꯟꯈ꯭ꯔꯤꯁꯦ ꯋꯦꯗꯔ ꯆꯦꯟꯖ ꯂꯥꯛꯄꯩꯔ ꯁꯔ? ꯍꯥꯏꯗꯤ ꯀꯥꯂꯦꯟꯗꯒꯤ ꯅꯤꯡꯊꯝꯊꯥ ꯂꯥꯛꯏꯗꯅꯀꯣ꯫ ꯋꯥ ꯉꯥꯡꯗꯦ ꯃꯤꯠ ꯁꯨꯛꯂꯞ ꯌꯦꯡꯂꯝꯂꯒ ꯐꯤ ꯍꯣꯡꯈꯤ ꯃꯈꯣꯏ ꯁꯔꯗꯣ꯫ ꯉꯥꯏꯈꯣꯅꯦ, ꯁꯔꯕꯨ ꯉꯔꯥꯡ ꯀꯥꯏꯗ ꯂꯩꯕꯤꯒꯦ? ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏ꯫ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯕ ꯋꯥꯍꯪ ꯑꯣꯏꯗꯦ꯫ ꯅꯥꯀꯜ ꯑꯃꯗ ꯁꯠ ꯄꯨꯈꯤꯗꯨꯅ ꯑꯣꯟꯈꯠꯂꯒ ꯍꯪꯂꯛꯏ ꯃꯈꯣꯏ ꯁꯔꯅ꯫ ꯀꯝꯗꯧꯔꯦ? ꯀꯔꯤꯕꯣ? ꯀꯦꯁꯇꯣ? ꯑꯣ, ꯔꯥꯖ ꯊꯥꯗꯣꯛꯄ ꯇꯥꯔꯦ꯫ DNA ꯃꯦꯆꯤꯡ ꯑꯣꯏꯗ꯭ꯔꯤ꯫ ꯃꯦꯆꯤꯡ ꯑꯣꯏꯗ꯭ꯔꯗꯤ ꯃꯍꯥꯛ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯗ꯭ꯔꯤꯁꯤꯔꯥ? ꯃꯗꯨꯃꯛꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯧ ꯂꯩꯅ ꯅꯣꯛꯏ ꯃꯈꯣꯏ ꯁꯔꯗꯣ꯫ ꯍꯥꯏꯈꯤꯕꯅꯤ ꯔꯥꯖ ꯑꯁꯤ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯣꯏꯔꯣꯏ ꯍꯥꯏꯅ꯫ ꯃꯈꯥ ꯀꯔꯤ ꯄ꯭ꯂꯥꯟ? ꯁꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯂꯧꯔꯨꯔꯦ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯃꯁꯤ ꯑꯔꯣꯟꯕꯅꯤ꯫ ꯃꯤꯂꯟꯅ ꯀꯅꯥꯅꯁꯨ ꯈꯪꯗ ꯀꯦꯃꯦꯔꯥ ꯄꯦꯟ ꯌꯨꯁ ꯇꯧꯗꯨꯅ ꯅꯝꯂꯛꯈꯤꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯚꯤꯗꯤꯑꯣꯁꯤ ꯃꯈꯣꯏ ꯁꯔꯗ ꯌꯦꯡꯍꯟꯅ ꯃꯈꯥ ꯇꯥꯏ꯫ ꯔꯥꯖ ꯑꯃꯗꯤ ꯁꯤꯌꯥꯒꯤ ꯆꯤꯟꯗꯒꯤ ꯗꯤꯌꯥꯕꯨ ꯃꯁꯥ ꯉꯝꯈꯤꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯨꯃꯤꯠꯁꯤꯗ ꯔꯥꯖꯀ ꯗꯤꯌꯥꯒ ꯍꯟꯃꯤꯟꯅꯈꯤꯕ꯭ꯔꯥ, ꯂꯧꯕ ꯂꯥꯛꯈꯤꯕ꯭ꯔꯥ, ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯗ꯭ꯔꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯁꯤꯌꯥꯅ ꯄꯟꯈꯤꯕꯗ ꯗꯤꯌꯥꯅ ꯔꯥꯖꯕꯨ ꯀꯧꯗꯨꯅ ꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯤ ꯃꯆꯤꯟꯗꯒꯤꯅ ꯃꯍꯥꯛꯅ ꯆꯠꯄꯗ ꯗꯤꯌꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯏꯅꯧ ꯅꯧꯕ ꯃꯤꯁꯛ ꯑꯃ ꯊꯣꯛꯂꯛꯄꯒꯨꯝ ꯑꯃ꯫ ꯀꯅꯥ? ꯒꯦꯠꯀꯤꯄꯔ꯫ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯈꯣꯏ ꯁꯔꯗꯣ꯫ ꯑꯗꯨꯒ ꯇꯞꯂꯞ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯦꯟꯊꯣꯏꯗꯤ? ꯁꯔ, ꯑꯉꯥꯡꯗꯣ MRꯅꯤ꯫ ꯃꯥꯗꯒꯤ ꯊꯣꯏꯅ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯄꯥꯎꯈꯨꯝꯗꯣ ꯌꯥꯅꯤꯡꯗꯕ ꯎꯠ꯫ ꯐꯨꯔꯤꯠ ꯈꯨꯗꯥꯡꯒꯤ ꯈꯨꯗꯥꯝꯗꯣ ꯍꯨꯔꯨ ꯍꯨꯔꯨ ꯉꯥꯛ ꯎꯪꯗꯨꯅ ꯁꯥꯟꯅꯔꯒ ꯈꯪꯀꯧ ꯀꯧꯔꯛꯏ ꯃꯤꯂꯟꯕꯨ ꯃꯈꯣꯏ ꯁꯔꯅ꯫ ꯃꯤꯂꯟ? ꯇꯥꯖꯩ ꯁꯔ꯫ ꯅꯍꯥꯟ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯉꯥꯗꯣ ꯀꯥꯏꯗꯩꯅꯦꯕ? ꯍꯥꯎꯇ꯭ꯔꯣ ꯁꯔ? ꯃꯍꯥꯎ ꯐꯖꯅ ꯂꯩꯕꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯌꯣꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯂꯥꯛꯐꯝ ꯑꯃꯗꯤ ꯂꯩꯔꯝꯅꯤꯅꯦꯀꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯁꯔ
ꯊꯥꯖꯗꯦ ꯑꯗꯨꯅꯤ ꯊꯥꯖꯗꯕ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯂꯩꯕꯒꯨꯝ ꯊꯥꯖꯗꯕ ꯃꯐꯝꯗ ꯀ꯭ꯔꯥꯏꯝ ꯁꯤꯟꯒꯤ ꯀ꯭ꯂꯨ ꯑꯣꯏꯕꯅꯤ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯊꯣꯛꯏꯀꯣ ꯍꯥꯏꯔꯝꯂꯒ ꯐꯠꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯁꯔꯗꯤ ꯑꯗꯨꯕꯨ ꯃꯤꯂꯟꯗꯤ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯉꯥꯏꯍꯥꯛ ꯎꯡꯉꯤ ꯁꯦꯀꯦꯟ 2-3 ꯋꯥꯈꯜ ꯈꯜꯂꯨꯔꯒ ꯚꯥꯞ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯁꯔꯒꯤ ꯇꯨꯡꯗ ꯃꯥꯡꯗ ꯏꯟꯅꯔꯛꯇꯨꯅ ꯂꯥꯎꯔꯤ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯆꯨꯝꯒꯨꯝ ꯇꯧꯏ ꯁꯔ ꯇꯥꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯒꯥꯔꯤ ꯇꯝꯅ ꯆꯠꯈꯤꯗꯨꯅ ꯀꯥꯔꯒ ꯊꯧꯗꯣꯛꯈ꯭ꯔꯦ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯣꯙꯨꯅ ꯍꯩꯃꯥ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯅꯦ ꯍꯥꯏꯒꯦꯅꯦ ꯃꯤꯂꯟ ꯈꯪꯗꯦꯗ ꯕꯕꯥ ꯋꯥꯒꯅꯦ ꯃꯦꯟꯃꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯈꯔ ꯐꯔꯦ ꯈꯟꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯦꯛꯇ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯏ ꯅꯥꯀꯟꯗꯒꯤ ꯅꯥꯎꯕꯅ ꯆꯤꯠꯂꯤꯁꯟꯗꯨꯅ ꯂꯥꯎꯔꯛꯏ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨꯗꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯕꯕꯥ ꯀꯩꯅ ꯇꯣꯛꯄ ꯄꯣꯛꯄ꯭ꯔꯣ ꯃꯣꯙꯨ ꯁꯥꯎꯔꯥꯡꯅꯅ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯅꯪꯒꯤ ꯅꯆꯤꯟꯁꯤꯗ ꯊꯨꯒꯥꯏꯒꯦꯗꯣ ꯁꯛꯂꯣꯟ ꯑꯃꯒꯤ ꯅꯨꯡꯗ ꯊꯝꯕ ꯃꯁꯛ ꯂꯣꯟꯅ ꯎꯠꯊꯣꯛꯏ ꯀꯅꯥ ꯎꯕ ꯅꯠꯇꯦ ꯀꯅꯥ ꯈꯪꯕ ꯅꯠꯇꯦ ꯃꯥ ꯈꯛꯀꯤꯅꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯗ ꯃꯀꯥ ꯑꯃ ꯐꯣꯡꯂꯛꯂꯦ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯅꯥꯟꯅ ꯂꯩꯔꯤꯕ ꯂꯤꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝ ꯈꯨꯠꯇ ꯀꯣꯟꯁꯤꯟꯗꯨꯅ ꯄꯥꯏꯔꯤꯕ ꯈꯕꯔꯗꯣ ꯄꯣꯞ ꯄꯣꯞ ꯊꯥꯏ ꯊꯥꯅ ꯑꯁꯥꯎꯕꯒꯤ ꯃꯁꯛ ꯎꯠ ꯁꯤꯡꯅꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯅ ꯐꯣꯡꯅ ꯍꯥꯏꯔꯤ ꯄꯤꯛꯈ꯭ꯔꯕ ꯔꯤꯄꯣꯔꯇꯔ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯍꯟꯖꯤꯟ ꯁꯤꯡꯅꯕ ꯁꯥꯏ ꯅꯊꯣꯏ ꯃꯆꯥꯗꯣ ꯁꯤꯟꯆꯠꯇ ꯍꯤꯡꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯏ ꯅꯠꯇ꯭ꯔꯥ ꯐꯩ ꯀꯗꯥꯏ ꯐꯥꯎꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ ꯉꯝꯂꯗꯤ ꯑꯩꯒꯤ ꯃꯤꯡꯕꯨ ꯃꯨꯊꯠꯆꯧ ꯑꯍꯤꯡ ꯃꯤꯍꯥꯠ ꯑꯔꯣꯟꯕ ꯁꯔꯧꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯊꯪꯅ ꯇꯝꯊꯤꯕ ꯃꯤꯁꯤ ꯍꯥꯏꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯥꯏꯇꯔꯗꯣ ꯁꯠ ꯈꯦꯠꯇꯨꯅ ꯈꯕꯔꯗꯣ ꯃꯩ ꯊꯥꯗꯣꯛꯏ ꯑꯆꯥꯛꯄ ꯃꯩꯗ ꯅꯣꯡꯃꯤ ꯌꯦꯡ ꯑꯉꯥꯎꯕꯒꯨꯝꯂꯕ ꯃꯇꯧꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯎꯠ ꯑꯣꯜꯂꯕ ꯈꯕꯔꯗꯣ ꯄꯨꯂꯞ ꯈꯣꯝꯒꯠꯇꯨꯅ ꯈꯨꯕꯥꯡꯅꯨꯡꯗ ꯁꯨꯔꯨ ꯅꯩ ꯐꯨ ꯂꯥꯎꯅ ꯀꯥꯞꯊꯣꯛꯈꯤ ꯑꯗꯨꯒ ꯌꯥꯝ ꯀꯥꯛꯅ ꯐꯨꯜꯂꯛꯇ ꯊꯤꯜꯂꯣꯅꯦ ꯅꯪꯁꯨ ꯇꯝꯊꯤꯕ ꯃꯤꯁꯤ ꯑꯣꯏꯅ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯊꯤꯟꯊꯗꯦ ꯄꯥꯏꯈꯠꯇꯨꯅ ꯍꯪꯉꯤ ꯀꯩ ꯂꯩꯔꯦ ꯑꯁꯣꯝꯗꯒꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯇꯥꯕꯗ ꯃꯈ꯭ꯌꯥ ꯆꯤꯛꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯐꯥꯔꯝꯗ ꯃꯥꯕꯨ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯁꯠ ꯀꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯁꯤꯒꯔꯦꯠ ꯃꯆꯩ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯩ ꯐꯠ ꯆꯪꯈꯠꯂꯤ ꯅꯣꯡꯃꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯃꯊꯧꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯦꯡꯂꯩ ꯆꯨꯝꯗ꯭ꯔꯤꯡ ꯒꯥꯔꯤꯗꯣ ꯀꯣꯟꯊꯧꯖꯝ ꯇꯝꯅ ꯊꯧꯔꯛꯏ ꯃꯥꯅꯤ ꯃꯍꯧꯁꯥ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯃꯟꯖꯨꯅꯕ ꯒꯦꯠꯇꯣ ꯇꯝꯅꯅꯤ ꯂꯥꯛꯂꯤꯕ ꯕ꯭ꯔꯦꯛꯇꯣ ꯖꯞ ꯅꯦꯠꯇꯨꯅ ꯈꯥꯝꯃꯤ ꯋꯥꯈꯜ ꯑꯃꯗꯅꯤ ꯂꯩꯇꯦ ꯈꯪꯉꯤ ꯃꯤꯠꯂꯨ ꯑꯃꯗꯤ ꯃꯦꯝꯆꯥ ꯇꯥꯟꯖꯥꯁꯦ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ ꯀꯩꯁꯨ ꯈꯟꯗ ꯄ꯭ꯔꯄꯞ ꯆꯪꯂꯛꯏ ꯅꯥꯒꯦꯠ ꯉꯛ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯅꯥꯎꯇꯣꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯎꯗꯦ ꯂꯩꯕꯒꯤ ꯃꯃꯤ ꯐꯪꯗꯦ ꯑꯗꯨꯗ ꯃꯈꯣꯏ ꯁꯔꯁꯨ ꯑꯁꯛꯄ ꯃꯤꯠꯌꯦꯡꯂꯛꯇ ꯆꯤꯝꯕꯥꯜ ꯑꯅꯤ ꯁꯦꯞꯀꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯄ꯭ꯔꯄꯞ ꯆꯪꯉꯤ ꯄꯟꯊꯕ ꯇꯧꯗꯦ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯃꯝꯇ ꯐꯥꯛꯇꯨꯅ ꯀꯣꯌꯣꯛ ꯑꯣꯜꯂꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯂꯤꯕ ꯑꯄꯥꯝꯕ ꯄꯣꯠꯇꯨꯗꯤ ꯐꯪꯗꯦ ꯑꯁꯨꯝ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯤꯔꯛꯄꯅ ꯄꯨꯂꯞ ꯄꯩꯈꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯍꯦꯛ ꯎꯔꯨꯏ ꯊꯤꯟꯊꯗ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯀꯣꯏꯊꯤ ꯑꯃꯨꯛ ꯊꯤ ꯃꯜꯂꯕ ID ꯀꯥꯔꯗ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯑꯃ ꯅꯥꯟꯊꯗꯨꯅ ꯇꯥꯔꯛꯂꯦ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯃꯤꯀꯨꯞꯁꯤꯗꯅꯤ ꯅꯥꯎꯇꯣꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕ꯭ꯔꯥ